ꯐꯖꯕꯅ ꯌꯣꯝꯂꯕ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯗꯅ ꯀꯥꯗ ꯍꯟꯖꯤꯟꯕꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯂꯒ ꯃꯃꯥ ꯕꯕꯥꯗꯣ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯋꯥꯈꯜ ꯈꯛꯇꯅꯤ ꯑꯩꯅ ꯈꯜꯂꯤꯕ꯫ ꯊꯃꯣꯏꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯊꯃꯣꯏꯁꯤꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯐꯣꯡꯗꯣꯛꯄ ꯉꯝꯒꯗꯒꯦ ꯈꯟꯕꯗ ꯑꯩ ꯋꯥꯈꯜꯁꯦ ꯋꯥꯔꯦ꯫ ꯅꯪꯕꯨ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯃꯤꯀꯨꯞ ꯄꯣꯝꯖꯥ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯥꯏꯀꯩꯗꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯇꯥꯔꯕ ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯥꯜꯂꯦ꯫ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯄꯣꯊꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯣꯐꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯈꯤꯕ ꯉꯥꯏꯔꯒ ꯑꯩ ꯃꯈꯣꯏꯗ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯩ ꯃꯣꯏꯗ ꯆꯪꯂꯛꯏ꯫ ꯑꯩ ꯎꯕꯗ "ꯕꯤꯀꯥꯁ ꯆꯪꯉꯣ ꯂꯥꯛꯑꯣ, ꯂꯥꯛꯑꯣ ꯁꯤꯗ, ꯀꯩꯝ ꯈꯟꯒꯅꯣ, ꯁꯣꯐꯥꯁꯤꯗ ꯐꯝꯃꯨꯀꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ"꯫ ꯌꯥꯔꯅꯤꯗ ꯏꯆꯦ꯫ "ꯏꯁ ꯑꯉꯥꯡꯁꯦ ꯌꯥꯝ ꯂꯦꯝꯃꯤꯗ, ꯂꯥꯛꯑꯣ ꯐꯥꯒꯤ ꯇꯧꯕꯅꯤ, ꯆꯪꯉꯣ ꯂꯥꯛꯑꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ"꯫ ꯑꯩꯗꯤ ꯊꯛꯄꯨ ꯊꯛꯅꯤꯡꯗ꯭ꯔꯕꯅꯤꯗ ꯏꯆꯦ꯫ ꯏꯆꯦꯅ ꯁꯨꯝ ꯄꯤꯊꯛꯅꯤꯡꯕꯗꯨꯗ ꯍꯣꯏ ꯑꯩ ꯊꯛꯑꯒꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯣꯐꯥꯗꯒꯤ ꯍꯧꯒꯠꯂꯒ ꯆꯥ ꯂꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯑꯩꯁꯨ ꯃꯥꯅ ꯆꯪꯈꯤꯕꯗꯨ ꯃꯅꯤꯡꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯅ ꯐꯝꯂꯝꯕ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯝꯃꯤ꯫ ꯐꯝꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯌꯨꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯇꯟꯖꯥ ꯑꯃꯗꯤ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯉꯝꯒꯗ꯭ꯔꯅꯦ? ꯑꯁꯨꯛ ꯐꯖꯕ ꯑꯁꯨꯛ ꯆꯪꯈꯣꯟꯕ ꯅꯪꯁꯤꯕꯨ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯒꯅꯤ? ꯑꯩꯁꯦ ꯉꯝꯗꯧꯕꯁꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯊꯃꯣꯏꯗ ꯇꯥꯕ ꯃꯃꯤꯗꯣ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯣ ꯏꯆꯦ ꯁꯣꯐꯤꯌꯥꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯅ ꯇꯥꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯤꯁꯤꯕꯣ? ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯆꯥꯗꯨ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯅꯥꯀꯟꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯆꯝꯅ ꯁꯦꯠꯂꯤꯕ ꯃꯥꯒꯤ ꯐꯤꯖꯣꯜꯗꯨꯗꯁꯨ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯀꯥꯞꯂꯤꯕ ꯅꯨꯡꯁꯤꯔꯕ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯗꯨꯅ ꯐꯝꯊꯔꯛꯄꯗ ꯁꯥꯎꯍꯨꯝꯗꯨꯅ ꯍꯨꯝꯗꯨꯅ ꯑꯩꯕꯨ ꯄꯨꯕꯤꯈ꯭ꯔꯦ꯫ ꯁꯣꯐꯤꯌꯥꯅ "ꯑꯩꯗꯤꯅꯦ ꯅꯪꯉꯣꯟꯗ ꯑꯊꯨꯝꯕ ꯌꯥꯝꯅ ꯊꯛꯄ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯍꯧꯗ꯭ꯔꯦꯅꯦ"꯫ "ꯏꯆꯦ ꯑꯩꯗꯤ ꯏꯌꯥ ꯌꯥꯏꯗ, ꯑꯊꯨꯝꯕꯗꯣ ꯊꯛꯑꯁꯨ ꯊꯨꯝꯗꯕꯕꯨ ꯊꯛꯑꯁꯨ ꯏꯌꯥ ꯌꯥꯏ". ꯕꯕꯥ ꯃꯃꯥꯁꯨꯅꯦ ꯊꯕꯛꯅ ꯍꯦꯟꯅ ꯂꯨꯔꯦꯅ ꯍꯦꯛꯇ ꯆꯠꯈꯤꯕ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯌꯨꯝꯁꯤꯗ ꯏꯊꯟꯇ꯫ "ꯑꯗꯨꯁꯨ ꯆꯠꯇ꯭ꯔꯗꯤ ꯌꯥꯄꯣꯠꯇꯦꯗ ꯏꯆꯦ, ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯔꯨꯕ ꯂꯩꯔꯝꯃꯗꯤ"꯫ "ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ". ꯑꯩꯅ "ꯏꯆꯦ ꯍꯛꯀꯥꯝꯒ ꯋꯥ ꯆꯜꯂꯤꯁꯤꯕꯨ ꯇꯨꯝꯅꯤꯡꯉꯤꯔꯣ? ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯣ? ꯑꯗꯣ ꯊꯕꯛ ꯑꯃ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯆꯦ"꯫ "ꯉꯔꯥꯡꯗꯣ ꯄꯨꯡ 1 ꯇꯥꯔꯦ ꯊꯦꯡꯅ ꯇꯨꯝꯕ, ꯑꯗꯨꯒꯤꯅꯤ". "ꯀꯩꯒꯤꯅꯣ ꯏꯆꯦ ꯊꯦꯡꯅ ꯇꯨꯝꯃꯤꯗꯤ"꯫ "ꯑꯣ ꯅꯪꯅ ꯈꯪꯒꯗꯕ ꯅꯠꯇꯤꯌꯦ, ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯅꯠꯇꯦ, ꯅꯪꯅ ꯈꯪꯉꯔꯣꯏ, ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ". "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖꯀ ꯀꯥꯔꯕꯅꯤꯗ". "ꯀꯣꯂꯦꯖ ꯀꯥꯔꯕꯅꯤꯅ ꯄꯥꯈꯪ ꯐꯥꯔꯦ ꯁꯤꯅꯤꯅꯦ ꯅꯪ ꯍꯥꯏꯔꯤꯁꯦ"꯫ "ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯦ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯖꯔꯤꯕ". ꯅꯍꯥꯟꯋꯥꯏ ꯑꯩꯒ ꯈꯪꯅꯔꯝꯕ ꯅꯨꯄꯥ ꯑꯃ ꯍꯟꯗꯛ ꯃꯔꯛꯁꯦ ꯐꯣꯟꯁꯦ ꯄꯪꯇꯧ ꯇꯧꯁꯤꯜꯂꯛꯑꯦ꯫ ꯑꯩꯁꯨ ꯗꯤꯜ ꯂꯦꯟꯁꯤꯟꯕꯅꯤ꯫ ꯀꯩꯁꯨ ꯄꯥꯝꯕꯗꯤ ꯅꯠꯇꯦꯗ, ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯕꯒꯤ ꯁꯨꯝ ꯇꯧꯔꯤꯕ꯫ ꯑꯩꯅꯁꯨ ꯃꯇꯝ ꯁꯨꯝ ꯂꯦꯜꯂꯨꯕ ꯃꯥꯅ ꯇꯧꯔꯛꯄꯗꯨꯗ ꯇꯨꯝꯅꯤꯡꯂꯀꯥꯟꯗꯨꯗꯅꯦ ꯑꯗꯨꯝ ꯗꯤꯁꯇꯔꯕ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯥꯅ꯫ ꯑꯩ ꯁꯥꯟꯅꯒꯦ ꯈꯟꯕꯗꯤ ꯅꯠꯇꯦꯗ, ꯑꯩꯁꯨ ꯐꯖꯅ ꯑꯣꯟꯁꯤꯜꯂꯝꯕꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯕ ꯑꯣꯏꯗꯕꯗꯨꯗ ꯁꯨꯝ ꯇꯜꯂꯛꯑꯕ, ꯑꯗꯨꯅ ꯕ꯭ꯂꯣꯛ ꯄꯤꯈ꯭ꯔꯗꯣꯏꯅꯤ꯫ ꯑꯣ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯏꯆꯦꯒꯤꯁꯤ ꯑꯩꯕꯨ ꯆꯥꯛꯍꯜꯂꯤꯔꯥ?
ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ ꯇꯧꯔꯤꯕ ꯖꯥꯠꯂ? ꯊꯥꯖꯕꯗꯤ ꯉꯝꯗꯦꯁꯦ ꯑꯩꯕꯨ, ꯑꯗꯨꯕꯨ ꯑꯩꯁꯨ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯆꯤꯟꯗꯨꯅ "ꯕꯤꯀꯥꯁ, ꯅꯪꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯨ" ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯂꯤꯁꯦ꯫ ꯅꯨꯡꯗ ꯐꯨꯝꯂꯒ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯑꯩꯕꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯂꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯀꯨꯏꯅ ꯁꯥꯡꯅ ꯐꯝꯕꯗꯣ ꯁꯣꯐꯤꯌꯥꯒꯤ ꯃꯃꯥ ꯕꯕꯥ ꯂꯥꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯅ "ꯑꯗꯣ ꯏꯆꯦ, ꯄꯨꯡꯁꯦ 2 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯥ? ꯑꯩꯁꯨ ꯑꯩ ꯉꯁꯥꯏ ꯐꯧꯔꯝꯕ ꯐꯤꯁꯤꯡꯗꯣ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ"꯫ "ꯍꯣꯏꯅꯦ, ꯌꯥꯝ ꯂꯨꯕ ꯊꯕꯛꯄꯨꯗꯤ ꯅꯠꯇꯦꯗ꯫ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯃꯐꯝ ꯑꯌꯥꯝꯕꯁꯦ ꯆꯠꯇ꯭ꯔꯤ, ꯑꯇꯣꯞꯄꯒ ꯆꯠꯃꯤꯟꯅꯕꯁꯨ ꯄꯥꯝꯗꯕ, ꯅꯪꯒ ꯂꯣꯏꯅꯔꯒ ꯆꯠꯄ ꯄꯥꯝꯕꯒꯤꯅꯤ꯫ ꯈꯔ ꯇꯣꯏꯅ ꯑꯗꯨꯃꯛ ꯆꯠꯁꯤ ꯌꯥꯕ꯭ꯔꯣ? ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯅꯪꯁꯨ ꯅꯪꯒꯤ ꯀꯣꯂꯦꯖ ꯀꯥꯕꯅꯤꯅ ꯑꯗꯨꯝ ꯁꯨꯇꯤꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯆꯠꯁꯦ꯫ "ꯍꯣꯏ ꯏꯆꯦ, ꯌꯥꯏ꯫ ꯑꯩꯁꯨ ꯀꯣꯂꯦꯖꯇ ꯑꯣꯏꯅ ꯀꯥꯕꯗꯤ ꯅꯠꯇꯦꯗ, ꯆꯠꯁꯦ"꯫ ꯍꯥꯏꯔꯒ ꯑꯩ ꯐꯤ ꯂꯧꯁꯤꯟꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯀꯥꯗ ꯂꯥꯛꯂꯦ꯫ ꯏꯆꯦꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯌꯥꯝꯅ ꯀꯣꯏꯗꯅ ꯌꯦꯡꯖꯔꯒ ꯅꯣꯛꯁꯤꯜꯂꯛꯄ ꯃꯤꯅꯣꯛꯄ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯏꯀꯥꯏ꯫ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕ ꯃꯇꯧꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯄꯣꯊꯥꯍꯟꯈꯤꯗꯦ꯫ ꯀꯥ ꯌꯧꯅꯕ ꯑꯩ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯤꯉꯩ ꯏꯆꯦꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯃꯤꯌꯥꯝꯒꯤ ꯀꯂꯛꯅ ꯐꯨꯝꯃꯣꯏꯔꯕ ꯁꯕꯥꯅꯗꯣ ꯃꯤꯠꯃꯥꯡꯗ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯏ꯫ ꯋꯥꯈꯜꯗꯗꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗꯗꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯒꯤ ꯃꯪꯂꯥꯜ ꯑꯣꯏꯔꯅꯤ꯫ ꯑꯩ ꯑꯄꯥꯝ ꯅꯨꯡꯁꯤꯅ ꯀꯟꯈꯤꯕꯅ ꯃꯥꯕꯨ ꯏꯆꯦꯅꯤ ꯈꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯨꯡꯁꯨ ꯐꯅꯌꯥꯝꯅ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯣꯐꯤꯌꯥꯅ ꯀꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯊꯣꯛꯂꯛꯂꯦ꯫ "ꯕꯤꯀꯥꯁ, ꯕꯤꯀꯥꯁ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯐꯤ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛ ꯀꯨꯏꯈ꯭ꯔꯦꯗ"꯫ "ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯣꯔꯕꯅꯤ, ꯊꯦꯡꯉꯅꯤꯌꯦ, ꯊꯣꯛꯂꯁꯤ ꯏꯕꯥꯅꯤꯁꯨ ꯂꯥꯛꯑꯣ"꯫ ꯑꯩꯁꯨ ꯏꯆꯦꯅ ꯀꯧꯔꯛꯄꯗꯣ ꯉꯥꯏꯔꯒ ꯂꯩꯔꯝꯕꯅꯤ꯫ "ꯐꯔꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ"꯫ "ꯂꯥꯛꯑꯣꯁꯦ, ꯊꯦꯡꯈ꯭ꯔꯦ, ꯀꯥꯈꯠꯂꯛꯑꯣ"꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩ ꯃꯨꯠ ꯌꯥꯝ ꯂꯩꯅ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯒꯥꯔꯤꯗꯣ ꯊꯧꯕꯅꯤ꯫ ꯏꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯉꯁꯥꯏꯈꯩꯗꯤ ꯎꯕꯨ ꯎꯔꯨꯗꯦ꯫ ꯇꯕꯥꯔꯕ ꯆꯤꯝꯕꯥꯜꯗ ꯉꯥꯡꯂꯞ ꯇꯧꯅ ꯂꯤꯞꯁꯇꯤꯛ ꯑꯃꯁꯨ ꯇꯩꯔꯤ꯫ ꯇꯞꯅꯕ ꯃꯈꯩ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯀꯦꯊꯔꯒ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯕꯗꯨꯗꯤ ꯑꯩ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯫ ꯉꯁꯤꯗꯤ ꯏꯆꯦꯁꯦ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯈꯔꯗꯤ ꯍꯧꯖꯤꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯗꯨꯅꯁꯨ ꯑꯩꯕꯨ ꯍꯦꯟꯅ ꯂꯩꯇꯥꯍꯟꯗ꯭ꯔꯦ꯫ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟꯕꯁꯨ ꯑꯣꯏꯖꯩ꯫ ꯃꯥꯒꯤ ꯃꯤ ꯆꯥꯛꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗꯨꯗꯤ ꯍꯨꯗꯨꯅ ꯄꯣꯝꯕꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯁꯣꯐꯤꯌꯥꯅ ꯑꯩꯉꯣꯟꯗ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯨ ꯒ꯭ꯌꯥꯟꯗꯣ ꯈꯪꯂꯛ ꯂꯥꯛꯏ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯏꯆꯦꯗ "ꯏꯆꯦ, ꯏꯃꯥ ꯕꯕꯥꯗ ꯀꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯃ ꯂꯥꯛꯏꯅꯣ"꯫ "ꯑꯁ, ꯑꯄꯪꯁꯤꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯝꯕꯅꯤ, ꯀꯩꯗꯧꯔꯒꯦ? ꯁꯤꯒꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ꯫ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯆꯦ"꯫ "ꯆꯠꯄꯁꯤ ꯍꯣꯏ ꯌꯥꯔꯦꯁꯦ, ꯅꯪꯅ ꯊꯧꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯆꯠꯂꯗꯧꯕꯅꯤ, ꯅꯪꯅ ꯄꯨꯕ ꯑꯃꯗ ꯆꯠꯂꯗꯧꯕꯅꯤ꯫ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯕꯅꯤꯅ ꯐꯖꯕ ꯃꯐꯝꯁꯨ ꯃꯌꯥꯝ ꯈꯪꯉꯝꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯐꯝ ꯑꯃ ꯈꯜꯂꯒ ꯆꯠꯁꯦ, ꯑꯗꯨꯗ ꯑꯣꯏꯅ ꯊꯧꯔꯣ"꯫ ꯏꯆꯦꯅꯁꯨ ꯆꯠꯁꯦꯅ ꯂꯥꯛꯑꯒ ꯃꯐꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯒꯤ ꯋꯥꯍꯩꯗꯨꯅꯔ ꯈꯪꯗ꯭ꯔꯦ, ꯁꯣꯐꯤꯌꯥꯗꯣ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯇꯛ ꯇꯧꯔꯒ ꯆꯤꯝꯕꯥꯜꯒ ꯇꯨꯝꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯑꯣꯏꯅꯔꯞ ꯇꯧꯕ ꯃꯇꯧꯗꯨꯗ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯂꯤ꯫ ꯑꯩꯁꯨ ꯒꯥꯔꯤꯗ ꯁꯨꯝ ꯊꯧꯔꯛꯄꯅ ꯒꯤꯌꯔ ꯁꯤꯟꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯛꯄꯗ ꯒꯤꯌꯔ ꯁꯤꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯨꯕꯅꯤ꯫ ꯃꯤꯠꯇꯨꯁꯨ ꯍꯦꯛ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯩꯒꯟ ꯃꯄꯥꯗ ꯍꯦꯛ ꯈꯨꯠꯁꯤ ꯂꯥꯝꯃꯨꯔꯦ꯫ ꯑꯩꯁꯨ ꯖꯤꯡ ꯍꯦꯛ ꯂꯥꯎꯏ꯫ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ, ꯀꯩ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗ꯫ ꯑꯁ, ꯆꯦ ꯁꯣꯏꯈꯤꯕꯅꯤ, ꯎꯍꯧꯗ꯭ꯔꯦ꯫ ꯒꯤꯌꯔꯁꯦ ꯂꯥꯟꯕꯗ ꯁꯣꯏꯈ꯭ꯔꯦ ꯆꯦ"꯫ "ꯌꯥꯔꯦ ꯏꯕꯨꯡꯉꯣ,
ꯌꯥꯔꯦꯀꯣ ꯅꯪ ꯅꯒꯨꯟ ꯈꯪꯉꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯗꯅ ꯍꯥꯏꯔꯒ ꯏꯆꯦꯗꯣ ꯉꯁꯥꯏꯗꯒꯤ ꯁꯨꯛꯇꯣꯛꯇꯅ ꯄꯩꯊꯣꯛꯇꯅ ꯇꯧꯔꯝꯕꯗꯣ ꯍꯥꯏꯐꯦꯠ ꯃꯥꯏꯊꯣꯡꯗꯣ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯅ ꯏꯁꯥꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯑꯃꯨꯛ ꯍꯧꯍꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯕꯗꯤ ꯐꯥꯎꯔꯛꯏ ꯑꯩ ꯀꯩꯝꯇ ꯇꯧꯖꯗꯦꯀꯣ ꯏꯁ ꯑꯗꯣ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯑꯩꯕꯨ ꯄꯥꯝꯃꯤꯔꯥꯕ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗ ꯅꯣꯛꯂꯨꯏ ꯌꯥꯝ ꯐꯨꯅꯤꯡꯉꯛꯇꯧꯔꯦ ꯅꯪ ꯑꯩ ꯌꯥꯝ ꯐꯨꯅꯤꯡꯉꯛꯀꯗꯧꯔꯦ ꯍꯥꯏꯁꯤꯅꯤ ꯀꯅꯥꯕꯨꯅꯣ ꯏꯆꯦ ꯒꯥꯔꯤꯁꯤꯗ ꯃꯤ ꯀꯌꯥꯅꯣ ꯇꯣꯡꯉꯤꯁꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯗꯧꯔꯤꯒꯦ ꯑꯁ ꯂꯣꯏꯔꯦ ꯏꯆꯦꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯆꯦꯅ ꯆꯤꯟꯒ ꯊꯤꯔꯛꯑꯒ ꯑꯩꯕꯨ ꯉꯥꯡꯂꯤꯁꯤ ꯑꯩꯈꯣꯏ ꯆꯤꯟ ꯊꯤꯕꯒ ꯍꯩꯖꯕ ꯖꯥꯠ ꯅꯠꯇꯦꯀꯣ ꯅꯪꯅ ꯂꯝꯗꯝꯅꯗꯅ ꯆꯤꯟ ꯊꯤꯕꯁꯦ ꯂꯣꯏꯅ ꯍꯩꯍꯜꯂꯕꯅꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯏꯆꯦ ꯏꯁ ꯅꯪ ꯌꯥꯝ ꯄꯪꯉꯤꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝ ꯄꯪꯁꯤꯟꯅꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯥꯏꯔꯒ ꯈꯨꯠꯇ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯛꯏ ꯑꯁ ꯅꯥꯏ ꯏꯆꯦ ꯅꯈꯨꯠꯁꯦ ꯀꯌꯥꯗ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯅ ꯄꯨꯕꯕꯨ ꯅꯥꯕ꯭ꯔꯅꯦ ꯅꯨꯄꯤꯒꯤ ꯃꯈꯨꯠꯁꯨ ꯅꯥꯏꯗ ꯏꯆꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯋꯣ ꯑꯩꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯒꯤꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯃꯕꯦꯝꯃꯅꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯦꯝꯅꯩ ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯂꯥꯏꯖ ꯏꯁꯤꯡꯅ ꯄꯟꯕꯒꯨꯝ ꯊꯣꯛꯂꯔꯦ ꯕꯤꯀꯥꯁ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯗꯤ ꯑꯩꯅ ꯈꯨꯠꯆꯞꯄꯤꯁꯤꯅꯅꯦ ꯆꯠꯄꯒꯤ ꯁꯥꯎꯔꯤꯔꯕ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯛ ꯂꯥꯎ ꯊꯥꯔꯛꯏ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥꯗꯨꯅ ꯊꯦꯡꯂꯛꯄꯗꯣ ꯑꯁ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯗꯗꯅ ꯂꯩꯔꯝꯕꯗꯣ ꯃꯣꯜꯂꯕ ꯃꯈꯨꯠꯇꯨꯅ ꯂꯦꯡꯖꯨꯝꯗꯒ ꯊꯦꯡꯂꯛꯄꯗꯨꯗꯤ ꯃꯨꯠ ꯑꯃꯅꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯅ ꯌꯧꯅꯤꯡꯂꯤꯕ ꯁꯦꯟꯗ꯭ꯔꯥ ꯃꯊꯛꯀꯤ ꯆꯤꯡꯗꯨꯗꯩ ꯀꯥꯔꯛꯂꯦ ꯏꯆꯦꯅ ꯑꯁ ꯕꯤꯀꯥꯁ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯤꯌꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅ ꯍꯦꯜꯂꯦ ꯐꯖꯕ ꯐꯖꯩ ꯏꯆꯦ ꯏꯆꯦꯅ ꯍꯦꯜꯂꯤꯗ ꯐꯖꯕꯗꯤ ꯏꯁ ꯅꯪ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯑꯅꯨꯀꯣ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯑꯗꯣ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯄꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏ ꯑꯩꯁꯨ ꯐꯣꯇꯣ ꯈꯔ ꯑꯗꯨꯝ ꯀꯥꯞꯄꯤ ꯏꯆꯦꯅ ꯃꯈꯥ ꯇꯥꯅ ꯕꯤꯀꯥꯁ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯞꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯁ꯭ꯇꯦꯟ ꯌꯥꯎꯔꯛꯄꯅꯦ ꯍꯥꯏꯔꯒ ꯄꯨꯊꯣꯔꯛꯏ ꯁ꯭ꯇꯦꯟꯗꯨꯗ ꯍꯥꯞꯇꯨꯅ ꯈꯤꯜꯂꯦ ꯑꯗꯨꯒ ꯇꯥꯏꯃꯔ ꯊꯝꯃꯝꯂꯒ ꯀꯥꯞꯄꯦ ꯏꯆꯦꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠꯇꯨ ꯊꯝꯃꯤ ꯃꯈ꯭ꯋꯥꯡ ꯃꯄꯥꯗ ꯈꯨꯠꯇꯨ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯁꯤꯗꯤ ꯍꯥꯏꯗꯅ ꯀꯣꯛ ꯍꯦꯛ ꯀꯣꯜꯂꯦ ꯐꯣꯇꯣ ꯃꯊꯪ ꯃꯊꯪ ꯀꯥꯞꯄꯤ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯤꯁꯨ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯏꯆꯦꯒꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯕ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯄꯨꯟꯅ ꯀꯨꯝꯊꯃꯤꯟꯅꯔꯛꯏ ꯑꯁ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯈꯥ ꯌꯧꯕꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯑꯩꯗꯤ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯒ ꯑꯗꯨꯃꯛ ꯂꯥꯛꯏ ꯇꯨꯡꯗ ꯏꯟꯅꯔꯒ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ ꯑꯩꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯕꯗꯨꯗ ꯈꯣꯡ ꯍꯥꯝꯅꯤꯡꯉꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯒꯗꯤ ꯒꯥꯔꯤ ꯃꯤꯡꯁꯦꯜꯗ ꯃꯁꯛꯇꯣ ꯌꯦꯡꯕꯒꯤ ꯑꯣꯏꯗꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯑꯗꯨꯃꯛ ꯌꯨꯝ ꯇꯥꯟꯅ ꯊꯧꯔꯛꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯅ ꯇꯧ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯏꯆꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤꯗꯗꯤ ꯖꯥꯠ ꯖꯥꯠ ꯄꯥꯎ ꯌꯥꯝ ꯇꯥꯕ ꯅꯠꯇ꯭ꯔ ꯏꯆꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅ ꯇꯧꯖꯔꯤꯅꯤꯗ ꯈꯔ ꯂꯩꯔꯒꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯂꯦꯒ ꯅꯨꯄꯥꯅ ꯍꯥꯟꯅ ꯀꯥꯔꯟ ꯇꯧꯔꯝꯃꯦꯒ ꯄꯥꯎ ꯃꯌꯥꯝꯁꯦ ꯇꯥꯔꯛꯀꯗꯣꯏꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯅꯦꯝꯃꯤ ꯐꯕꯗꯤ ꯀꯌꯥ ꯌꯥꯎꯗ꯭ꯔꯕꯅꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯅꯕꯨ ꯌꯥꯅꯔꯗꯤ ꯀꯩꯁꯨ ꯈꯟꯅꯗꯕ ꯖꯥꯠꯂ ꯈꯪꯗꯦ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯏꯆꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯀꯥꯟꯗ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯔꯤꯁꯤꯡꯁꯦ ꯐꯔꯤꯕ꯭ꯔꯣ ꯐꯠꯇꯕ꯭ꯔꯣ
ꯑꯁ ꯅꯪꯒꯤ ꯋꯥꯍꯪꯁꯤꯗꯤꯕ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ ꯂꯥꯟꯅ ꯈꯟꯒꯅꯨ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯄꯣꯠꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯀꯥꯟꯗ ꯃꯄꯥꯟ ꯊꯣꯛꯂꯛꯏꯕ ꯉꯥꯛꯇꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯏꯆꯦꯅ ꯋꯥꯔꯤ ꯁꯥꯕꯗ ꯑꯄꯟꯕ ꯂꯩꯇꯅ ꯉꯥꯡꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯁꯥꯖꯤꯜꯂꯤ ꯕꯤꯀꯥꯁ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯎꯁꯦ ꯌꯥꯝ ꯇꯥꯕ꯭ꯔꯅꯦ ꯑꯁ ꯌꯥꯝ ꯇꯥꯏꯗ ꯏꯆꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯗ꯭ꯔꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯈꯪꯍꯧꯗ꯭ꯔꯦ ꯌꯧꯔꯝꯃꯤꯅꯤ ꯇꯧꯔꯤꯁꯦ ꯕꯤꯀꯥꯁ ꯈꯥꯝꯃꯨ ꯁꯤꯗꯒꯤ ꯑꯆꯥꯄꯣꯠ ꯑꯝꯇ ꯂꯧꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯒꯥꯔꯤꯗꯒꯤ ꯁꯣꯐꯤꯌꯥ ꯀꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯂꯒ ꯍꯧꯒꯠꯂꯛꯏ ꯃꯥꯒꯤ ꯇꯝꯄꯥꯛꯇꯒꯤ ꯄꯣꯠ ꯑꯃ ꯃꯈꯥꯗ ꯇꯥꯈꯤ ꯑꯩꯁꯨ ꯄꯥꯛꯊꯔꯒ ꯂꯧꯈꯠꯀꯦ ꯍꯥꯏꯗꯅ ꯇꯧꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯁꯣꯐꯤꯌꯥꯁꯨ ꯐꯝꯐꯝ ꯆꯥꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ ꯉꯦꯛ ꯂꯥꯎꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯤꯠꯇꯨꯗ ꯐꯝꯊꯔꯛꯄꯅꯤ ꯐꯖꯔꯦ ꯑꯗꯩꯗꯤ ꯍꯩꯃꯥ ꯕꯤꯀꯥꯁ ꯑꯁ ꯑꯩꯁꯨꯅꯦ ꯈꯣꯡꯁꯦ ꯎꯍꯧꯗ꯭ꯔꯦꯁꯦ ꯑꯝꯇ ꯍꯥꯏꯔꯗꯨꯅ ꯏꯕꯥꯅꯤꯒꯤ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯟꯅꯩ ꯑꯩꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯥꯏꯁꯦ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤ ꯄꯣꯠꯅꯤ ꯏꯊꯟꯇ ꯅꯣꯛꯂꯒ ꯃꯨꯔꯨꯝꯁꯨ ꯁꯣꯟꯖꯩ ꯉꯁꯥꯏ ꯃꯥꯅ ꯁꯥꯎꯅꯤꯡꯕ ꯀꯩꯕꯣꯏ ꯁꯤꯛꯈꯤꯕ ꯈꯨꯖꯤꯟꯒꯤ ꯃꯃꯤꯗꯨꯁꯨ ꯌꯦꯡꯗꯨꯅ ꯅꯥꯟꯗꯨꯅ ꯑꯩꯁꯨ ꯗꯨꯀꯥꯟꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯃꯥꯁꯨ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ ꯒꯥꯔꯤꯗ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯕꯤꯀꯥꯁ ꯉꯥꯏꯈꯣ ꯒꯦꯔꯦꯖꯇ ꯊꯧꯖꯤꯟꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯀꯨꯝꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯗꯨꯗ ꯀꯨꯝꯍꯧꯏ ꯃꯥꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤ ꯑꯩꯁꯨ ꯒꯦꯔꯦꯖꯇ ꯑꯗꯨꯃꯛ ꯊꯧꯖꯤꯜꯂꯒ ꯈꯥꯝꯃꯤ ꯕꯤꯀꯥꯁ ꯁꯦ ꯑꯆꯥꯄꯣꯠꯁꯦ ꯅꯪꯒꯤꯅꯦ ꯅꯪꯒꯤꯁꯨ ꯈꯔ ꯄꯨꯔꯣ ꯌꯥꯔꯅꯤꯗ ꯏꯆꯦ ꯑꯩꯗꯤ ꯏꯆꯦꯒꯤꯒ ꯑꯗꯩ ꯑꯇꯣꯞꯄꯒꯤꯔꯅ ꯈꯜꯂꯒ ꯌꯥꯔꯦꯁꯦ ꯄꯥꯏꯁꯤꯜꯂꯣ ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ ꯍꯥꯏꯔꯒ ꯏꯆꯦꯁꯨ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯩꯁꯨ ꯀꯥꯗ ꯆꯪꯂꯛꯂꯦ ꯑꯩꯁꯨ ꯏꯔꯨꯖ ꯃꯥꯏꯊ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯁꯣꯐꯤꯌꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯕꯤꯀꯥꯁ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯗ ꯏꯆꯦ ꯊꯣꯡꯉꯤꯌꯦ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯊꯣꯡꯉꯤ ꯊꯤꯜꯂꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯉꯥꯏꯔꯤ ꯁꯣꯐꯤꯌꯥꯗꯣ ꯏꯟꯁꯥꯡ ꯄꯥꯏꯔꯒ ꯂꯥꯛꯏ ꯂꯥꯞꯇꯛꯅ ꯎꯕꯗ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯇꯅꯧꯔꯕꯤ ꯀꯨꯆꯨ ꯑꯗꯨꯗ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯅ ꯌꯩꯕꯗ ꯀꯌꯥꯗꯤ ꯆꯪꯈꯣꯟꯅ ꯐꯖꯔꯤꯕ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯁꯑꯣꯡ ꯁꯥꯗꯥ ꯀꯌꯥ ꯑꯁꯤꯅ ꯑꯩꯕꯨ ꯃꯅꯥꯛꯇ ꯍꯦꯟꯅ ꯇꯠꯇꯅ ꯆꯤꯡꯁꯤꯟꯕꯅꯤ ꯑꯁꯨꯝꯅ ꯃꯣꯟꯗ꯭ꯔꯪ ꯇꯥꯎꯔꯤꯉꯩꯗ ꯁꯣꯐꯤꯌꯥꯗꯣ ꯏꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯏ ꯁꯦ ꯕꯤꯀꯥꯁ ꯂꯧꯁꯤꯜꯂꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯩꯁꯨ ꯏꯆꯦꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯛꯏ ꯍꯣꯏ ꯏꯆꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯏꯊꯟꯇ ꯆꯥꯕꯒꯤꯕꯨ ꯍꯥꯏꯔꯒ ꯑꯩꯁꯨ ꯃꯈꯨꯠꯇꯒꯤ ꯏꯟꯖꯥꯡ ꯑꯗꯨ ꯂꯧꯏ ꯏꯆꯦꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯊꯣꯛ ꯍꯥꯎꯅ ꯆꯥꯎꯀꯣ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯪꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ ꯑꯩꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯩ ꯇꯨꯝꯊꯕꯗꯤ ꯌꯥꯗꯦ ꯄꯨꯡ 11 ꯇꯥꯔꯦ ꯏꯆꯦꯅ ꯋꯥꯆꯞꯇ ꯇꯦꯛꯁ ꯑꯣꯏꯅ ꯇꯨꯝꯂꯕꯣ ꯑꯩꯅꯁꯨ ꯇꯨꯝꯗ꯭ꯔꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯜꯂꯤ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯕꯅꯣ ꯈꯪꯗꯦ ꯐꯣꯟ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯏ ꯀꯔꯤꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯅꯣ ꯅꯣꯏ ꯁꯥꯏꯒ ꯑꯃꯨꯛ ꯁꯥꯎꯅꯔꯤꯔꯣ ꯀꯥꯏꯗꯒꯤ ꯁꯥꯎꯅꯕꯅꯣꯗ ꯏꯆꯦꯅꯁꯨ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯦ ꯈꯪꯂꯤꯗꯨꯗꯤ ꯑꯗꯨ ꯏꯆꯦ ꯁꯥꯎꯗꯤ ꯁꯥꯎꯅꯨꯀꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯆꯝꯅ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅꯁꯨ ꯌꯥꯕꯒꯤ ꯏꯪꯒꯤꯠ ꯈꯔ ꯄꯤꯔꯛꯄꯗꯨꯗ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯍꯧꯖꯤꯜꯂꯤ ꯉꯁꯥꯏ ꯇꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯨꯝ ꯁꯥꯟꯅꯔꯛꯄꯗꯒꯤ ꯏꯕꯥꯅꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯇꯨꯝꯃꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯔꯦ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯀꯔꯥꯏꯗꯒꯤ ꯍꯧꯔꯒ ꯂꯥꯛꯈꯤꯕ ꯋꯥꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ
ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯄꯪꯅꯨꯡ ꯅꯨꯡꯉꯥꯏ꯫ ꯀꯨꯏꯅ ꯃꯪꯂꯛꯄ ꯃꯪꯂꯥꯟ ꯑꯃ ꯉꯁꯤꯗꯤ ꯑꯍꯤꯡꯁꯤꯅ ꯊꯨꯡꯍꯟꯗꯧꯔꯦ ꯈꯟꯕꯗ ꯐꯅ ꯀꯨꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯃꯥ ꯕꯕꯥ ꯆꯠꯄ ꯉꯥꯏꯕꯗ ꯑꯩ ꯀꯌꯥꯗꯤ ꯋꯥꯈꯤ꯫ ꯃꯈꯣꯏꯕꯨ ꯆꯠꯈꯤꯕ꯭ꯔꯥ ꯌꯦꯡꯕꯗ ꯑꯩ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯗꯤ ꯇꯁꯦꯡꯅ ꯉꯥꯏꯕ ꯋꯥꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯕꯕꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯂꯥꯛꯏ꯫ ꯃꯤꯍꯨꯟꯗꯤ ꯌꯥꯝ ꯆꯣꯡꯉꯤ꯫ ꯑꯩ ꯆꯪꯉꯛꯄ ꯎꯕꯗ "ꯕꯤꯀꯥꯁ ꯂꯥꯛꯑꯣ, ꯅꯪ ꯂꯥꯛꯑꯕꯣ? ꯆꯪꯉꯣ ꯂꯥꯛꯑꯣ"꯫ ꯍꯣꯏ ꯏꯆꯦ, ꯂꯥꯛꯏ꯫ "ꯆꯪꯉꯣ ꯂꯥꯛꯑꯣ"꯫ ꯏꯆꯦꯒꯤ ꯃꯇꯧꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯁꯦꯠꯄ ꯆꯥꯕꯗꯤ ꯃꯐꯤ ꯈꯔ ꯀꯣꯝꯅ ꯑꯗꯨꯃꯛ ꯁꯦꯠꯂꯤ꯫ ꯋꯥꯈꯜꯗ ꯃꯅꯥꯛ ꯑꯗꯨꯃꯛ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯩꯅ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯏꯆꯦꯅ ꯊꯣꯡꯕꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯅꯛꯄ ꯃꯔꯤ ꯊꯝꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯁꯨ ꯀꯥꯗ ꯂꯥꯛꯏ꯫ ꯑꯄꯥꯝꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯕꯨꯗꯤ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯃꯇꯝ ꯇꯟꯖꯥꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯏꯕꯥꯅꯤꯒꯤ ꯍꯦꯟꯖꯤꯟꯕ ꯃꯔꯤ ꯑꯗꯨ ꯊꯝꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯩ꯫ ꯁꯣꯐꯤꯌꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯏꯊꯥ ꯊꯥꯖꯗꯅ "ꯏꯕꯨꯡꯉꯣ ꯕꯤꯀꯥꯁ, ꯅꯪꯅ ꯂꯩꯔꯤꯕ ꯀꯥ, ꯍꯪꯅꯔꯤꯕ ꯀꯥ ꯈꯔꯁꯦ ꯔꯨꯝꯁꯦ ꯑꯃꯨꯛꯇ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯁꯤꯟꯒꯦ꯫ ꯅꯪ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯦꯡꯉꯣ꯫ ꯏꯃꯥꯈꯣꯏꯁꯦ ꯈꯔ ꯂꯣꯏꯁꯤꯟꯒꯦ ꯈꯟꯕ꯫ ꯇꯟꯖꯥ ꯃꯦꯟꯖꯥꯁꯦ ꯈꯔꯗꯤ ꯆꯥꯗ꯭ꯔꯤ꯫ ꯏꯕꯨꯡꯉꯣ ꯅꯣꯏ ꯁꯥꯎꯕ ꯌꯥꯗꯦꯀꯣ"꯫ ꯌꯥꯝꯅ ꯐꯖꯕꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ꯫ ꯋꯥꯈꯜꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝꯅ ꯂꯩ꯫ ꯆꯤꯡꯅꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯌꯥꯝꯅ ꯊꯥꯖꯗꯅ ꯏꯆꯦꯅ ꯀꯣꯜ ꯇꯧꯔꯛꯂꯒ ꯑꯩꯉꯣꯟꯗ "ꯕꯤꯀꯥꯁ, ꯑꯩ ꯗꯣꯛꯇꯔ ꯆꯠꯂꯨꯕꯅꯤ꯫ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯈꯟꯗꯅ꯫ ꯑꯗꯨꯕꯨ ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ"꯫ ꯑꯩꯁꯨ ꯀꯣꯛꯆꯥꯎꯕꯤ ꯄꯨꯡ ꯀꯥꯏ꯫ "ꯍꯥ? ꯀꯩ ꯍꯥꯏꯕ ꯏꯆꯦ"? ꯍꯥꯏꯔꯒ ꯑꯩ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝꯅ ꯐꯝꯊꯩ꯫ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ "ꯅꯪ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯅꯨ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ꯫ ꯃꯃꯥ ꯕꯕꯥꯅ ꯈꯪꯂꯗꯤ ꯑꯩ ꯂꯣꯏꯕ ꯇꯥꯔꯦ". "ꯏꯆꯦ, ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯆꯦꯟ ꯆꯣꯡꯕ ꯌꯥꯈꯤꯔꯣꯏ꯫ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ? ꯅꯪ ꯃꯇꯤꯛ ꯆꯥꯕ ꯉꯥꯏꯕꯗ ꯑꯩꯅ ꯀꯝꯗꯧꯕ? ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯏꯆꯦ". "ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯛ ꯂꯥꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯕ"? ꯄꯨꯝꯅꯃꯛ ꯏꯆꯦꯅ ꯌꯥꯗꯨꯅ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯇꯧꯈꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯄꯨꯝꯅꯃꯛ ꯏꯆꯦꯅ ꯌꯥꯔꯒ ꯏꯕꯥꯅꯤꯒꯤ ꯑꯌꯥꯕ ꯑꯗꯨꯅ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯕꯨ ꯑꯩꯗꯒꯤ ꯏꯔꯥꯜꯂꯣ꯫ ꯏꯕꯥꯅꯤꯃꯛ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯗꯅ". ꯃꯥꯡꯍꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯏꯆꯦ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯆꯦꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯂꯣꯏ꯫ ꯁꯤꯔꯕ ꯃꯇꯝꯁꯤꯗꯅ ꯅꯃꯥꯏ ꯂꯩꯔꯒ ꯆꯦꯟꯒꯦ ꯈꯟꯕ". ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯉꯥꯡꯂꯛꯈꯤ, ꯑꯗꯨꯒ ꯊꯝꯈꯤ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯈꯟꯗꯅ꯫ ꯄꯨꯂꯤꯁꯇ ꯇꯥꯛꯑꯒꯅ ꯑꯩ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯁꯣꯐꯤꯌꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯗꯣ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯐꯝꯗꯗꯤ ꯑꯩꯁꯦ ꯏꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕ ꯃꯤꯁꯛꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯣꯏꯈ꯭ꯔꯦ꯫ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯐꯤꯌꯥꯒꯤ ꯑꯦꯕꯣꯔꯁꯟ ꯇꯧꯈꯤꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯇꯥꯈꯤ꯫ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯅꯕ ꯍꯥꯏꯗꯅ ꯅꯤꯖꯈꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯊꯦꯡꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯗꯣꯛꯇꯔ ꯑꯣꯏꯔꯝꯂꯦ꯫ ꯏꯕꯥꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ "ꯏꯇꯥꯎ, ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯥꯛꯑꯝꯃꯤꯅꯦ꯫
ꯐꯅ ꯀꯨꯏꯅ ꯃꯆꯥ ꯎꯗ꯭ꯔꯕ ꯇꯨꯡꯗ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯗꯣ ꯑꯣꯏꯔꯦ, ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯀꯥꯏ ꯍꯥꯏꯗꯅ ꯇꯥꯟꯅꯕꯁꯦ ꯂꯥꯛꯂꯝꯃꯤꯕ꯫ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯇꯧꯕꯖꯥꯠꯅꯤꯀꯣ ꯏꯇꯥꯎ, ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯛꯂꯤꯕꯖꯥꯠꯅꯣ? ꯏꯇꯥꯎꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ, ꯁꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯑꯔꯨꯝꯕ ꯄꯨꯕ ꯅꯠꯇ꯭ꯔꯒ ꯌꯩꯁꯤꯟꯈꯤꯕ ꯇꯧꯕꯁꯦ, ꯑꯗꯨꯗꯁꯨ ꯑꯉꯥꯡ ꯀꯥꯏꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯌꯥꯝꯅ ꯃꯥꯌꯣꯛꯅꯩ꯫ ꯑꯗꯨꯒ ꯑꯃꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯀꯥꯟꯗ ꯑꯅꯛꯄ ꯃꯔꯤ ꯊꯝꯕꯗꯒꯤ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯛꯂꯕ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯛꯇꯕ, ꯅꯠꯇ꯭ꯔꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯅ ꯑꯗꯨ ꯑꯃꯨꯛ ꯑꯦꯕꯣꯔꯁꯟ ꯇꯧꯕ, ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯇꯧꯒꯜꯂꯤ꯫ ꯑꯁꯤꯒꯨꯝꯕꯁꯤꯅ ꯍꯦꯟꯅꯁꯨ ꯍꯥꯏꯔꯛꯂꯤꯕ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯦ ꯌꯥꯝꯅ ꯇꯧꯒꯜꯂꯤ꯫ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯏꯇꯥꯎ? ꯃꯃꯤꯡꯗꯣ ꯁꯣꯐꯤꯌꯥ ꯍꯥꯏꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯤ, ꯅꯨꯄꯥꯗꯨꯅꯁꯨ ꯐꯖꯅ ꯂꯣꯏꯅꯕꯤꯗꯕꯁꯨ ꯃꯥꯜꯂꯤ, ꯁꯛꯐꯝꯗꯣ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯍꯣꯔꯦꯟ ꯄꯨꯟꯁꯤ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯔꯦꯅꯦ ꯏꯇꯥꯎ ꯍꯥꯏꯅꯔꯒ ꯑꯩꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯆꯠꯅ ꯑꯩ ꯇꯁꯦꯡꯅ ꯃꯪꯂꯒ ꯂꯥꯛꯏ꯫ ꯃꯥꯅ ꯇꯧꯔꯝꯒꯗꯕ ꯃꯌꯥꯝ ꯑꯗꯣ, ꯃꯥ ꯑꯩꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥꯗꯨꯅ ꯃꯥꯕꯨꯗꯤ ꯑꯋꯥꯐꯝꯗ ꯇꯥꯈ꯭ꯔꯦꯀꯣ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯐꯥꯊꯕ ꯉꯝꯗꯕ ꯏꯆꯦꯜ ꯑꯗꯨꯗ ꯇꯥꯎꯔꯨꯕꯅ, ꯑꯗꯨꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯋꯥꯕ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯇꯥꯔꯗꯤ ꯃꯥꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯐꯝꯗ ꯑꯩꯅ ꯇꯥꯍꯜꯂꯣꯏ꯫ ꯃꯇꯝꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯍꯟꯗ꯭ꯔꯦ, ꯉꯁꯤꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯗ꯭ꯔꯦ꯫ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ, ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ, ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯂꯨꯕ ꯑꯁꯤ ꯁꯨꯡꯇꯧ ꯇꯧꯕꯤꯔꯣꯏꯗꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯈꯪꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯐꯣꯡꯗꯨꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗ ꯋꯥꯈꯜꯅ ꯂꯥꯏꯅꯥ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯐꯕꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯃꯤꯟꯅꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ꯫